Akisbani Imphal Nolini Devi na pau pajari ahanbada maruiba pau Security Force na Thobal Jila gi pungai sing ngamukhongda thi humbagi thabak sathabada yamlaba khujukhulai kya phagatle BJP luchingba Devendra Fadnavis ahumrak suba oina Maharashtra gi Mukhyamantri oina ngasi wasak lawragani amishung Bharatna Pakistan Bupanjal manga ahumda maithiba piduna nupagi Junior Hockey Asia Cup title lawre Security Force na Thobal Jila gi pungai sing ngamukhongda thi humbagi thabak sathabada yamlaba khujukhulai kaya phagatle Manipur Police ki paunhai phagalaba polam sing adugi manungda magazine yawba SLR rifle ama magazine yawba SMG carbine ama double barrel nongmai ama 9mm pistol ama .32mm ki pistol ama hand grenade taru detonator ani nongmai maru kuntha mapan walkie talkie set ama arming ring manga yawdi Amaramda National Highway number Kuntha Taret amasung National Highway number 2 da nongmada tangai phadana changba polam sing puba gari Jamri Humputra Hundoi security gi akanba jaksil thoranga loinana Imphal lomda pusilakre Raija gi Chief Secretary na Chingi Jila singda leiriba hakjel gamari leinaba thabak thorum amasung infrastructure ki matangda mifam ama pangthoktuna khanakre Mifam atuda hakjel amasung yaipe Imphal gi Special Secretary Health Services ki Director State Mission Director Deputy Commissioner Chief Medical Officer amadi State Level Nodal Officer sing saruk yakhi Deputy Commissioner amasung Chief Medical Officer na Chingi Jila singda hakjel gi matangda thengnariba award apa sing Chief Secretary da paudamki Chief Secretary na hakjel amasung yaipe Imphal gi Special Secretary da hiramasi gi matangda kupna yengsilaga leidiba award apa sing mensinaba khanganki Blood Bank laitaba singgi jila singda Blood Bank thamnabasu khanganki Deputy Commissioner sing amasung Chief Medical Officer singa kusamnaduna jila sing asida hakjel gi lamda hena kumang sausil hanabasu Chief Secretary na khanganki Assam Rifles na ngarang Jandel Jila da thi humbagi thabak sathabada aina yadaba mawngda yula lonba khutpu ama phare Jandel Jila ki SL Jaugamda Moredagi ukhul tamna chatkadaba Bolero gari ani Assam Rifles na check tawbada yungang bottle lisingani sanipan marphu phagat pangamki yungang sing asi Myanmar da sabani hairi Amaramda thajigi anita Assam Rifles na Technopol Jila gi Bharat Myanmar ngomkhoi gi border pillar humputara mapan gi manaktagi aina thingkrabalu People's Revolutionary Party of Kanglai Park Pre-Park Red Army ki mioi ani phagali hairi Tabiri papawasi Akasbani Imphal dagini BJP luchingba Devendra Fadnavis ahumlak suba oina Maharashtra gi Mukhyamantri oina ngasi wasak loragani Raijapal CP Radhakrishna na mahakpo office paiba amadi aronba ngakpagi wasak logani wasak lobagi thauram South Mumbai gi Azad Maindan da ngasi numidang waram pung manga makai da pangthokani BJP Core Committee ki mifam na mahakpo Legislative Party ki luchingba oina mod amata oina ngarang khankibani Sarkar semna pawartan tawraklaba matungda Sri Fadnavis na chungchinaba kangbuda yauriba Shiv Sena luchingba Eknath Shinde NCP luchingba Ajit Pawar ka loinana ngarang Raijapal ka umnakhi wasak lupagi thoramda Pradhan Mantri Narendra Modi amasung NDA na sasan tawba Raija singgi Mukhyamantri sing amasung Kendra gi Mantri kaya su saruk yakani Jharkhand da Hemant Soren Sarkar gi Mantri Mandal ngasi chawthoklakani Raj Bhavan da ngasi numitungba matung pungkhai chatpada pangthokadaba thoram amada Raijapal Santosh Kumar Gangawar na anoba mantri 13 bo office paiba amasung arun bangakpagi wasak lawgani wasak lawgadaba singgi manungda JMM ki mantri taru Congress ki mari amasung RJD ki amai yauri European S-Proba 3 satellite puba Indian Space Research Organization ISRO gi PSLV C59 ngasi nungthil pung mari minute 12 chatpa matamda thagalagani PSLV C59 rocket na European Space Agency gi kilogram 150 lumba Proba 3 satellite asi Sri Harikota da leba Satish Dhawan Space Center da gi ngarang nungthil pung mari minute 9 da thagatnaba semsakibani adubu khudong sadaba khara leibadagi satellite asi ngasi thagatnaba nongna matam lepkibani Satellite asina numit ki atmosphere amadi solar wind ki matangda kupna thijinaba pandam thamli Kendra ki Griha Rajya Mantri Nityananda Rai na hairi haukiba chahi manga asida lebak asigi jila humpuda left wing extremism ki saitheng sing laksin pangamle
ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯏꯗꯨꯅ ꯄꯤꯕ ꯄꯥꯎꯈꯨꯝ ꯑꯃꯗ ꯁ꯭ꯔꯤ ꯅꯤꯇ꯭ꯌꯥꯅꯟꯗꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯦꯐ ꯋꯤꯡ ꯑꯦꯛꯁꯇ꯭ꯔꯤꯃꯤꯖꯝ ꯊꯦꯡꯅꯅꯕ ꯄꯥꯏꯈꯠꯂꯛꯄ ꯅꯦꯁꯅꯦꯜ ꯄꯣꯂꯤꯁꯤ ꯑꯃꯁꯨꯡ ꯑꯦꯛꯁꯟ ꯄ꯭ꯂꯥꯟꯅ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯍꯟꯊꯍꯟꯕ ꯉꯝꯂꯦ꯫ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯏꯪ 2010ꯒ ꯌꯦꯡꯅꯕꯗ ꯍꯧꯖꯤꯛ ꯍꯤꯡꯁꯥꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛꯁꯤꯡ ꯆꯥꯗ 69ꯒꯤ ꯆꯥꯡꯗ ꯍꯟꯊꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯥꯟꯃꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯃꯤꯆꯝꯁꯤꯡ ꯁꯤꯕꯒꯤ ꯆꯥꯡꯁꯨ ꯍꯟꯊꯔꯦ꯫ ꯚꯥꯔꯠꯅ ꯄꯥꯀꯤꯁꯇꯥꯟꯕꯨ ꯄꯥꯟꯖꯜ 5-3ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯅꯨꯄꯥꯒꯤ ꯖꯨꯅꯤꯌꯔ ꯍꯣꯀꯤ ꯑꯦꯁꯤꯌꯥ ꯀꯞ ꯇꯥꯏꯇꯜ ꯂꯧꯔꯦ꯫ ꯑꯣꯃꯥꯟꯒꯤ ꯃꯁꯀꯦꯠꯇ ꯉꯔꯥꯡ ꯁꯥꯟꯅꯈꯤꯕ ꯐꯥꯏꯅꯦꯜ ꯃꯦꯠꯆꯇ ꯄꯥꯀꯤꯁꯇꯥꯟꯅ ꯑꯍꯥꯟꯕ ꯍꯥꯞ ꯐꯥꯎꯕꯗ ꯄꯥꯟꯖꯜ 3-1ꯗ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯆꯠꯈꯤ꯫ ꯚꯥꯔꯠꯀꯤ ꯑꯔꯖꯤꯠ ꯁꯤꯡ ꯍꯨꯗꯜꯅ ꯄꯥꯟꯖꯜ 4 ꯆꯟꯈꯤ ꯑꯗꯨꯒ ꯗꯤꯜꯔꯥꯖ ꯁꯤꯡꯅ ꯄꯥꯟꯖꯜ 1 ꯆꯟꯗꯨꯅ ꯇꯥꯏꯇꯜ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤꯗꯃꯛ ꯍꯧꯖꯤꯛ ꯍꯩꯔꯥꯡꯈꯣꯡꯖꯝ ꯚꯕꯟ ꯂꯩꯔꯦ꯫ ꯚꯕꯟ Thagatsari Nolini, Manipur ngasi fongliba pauchesingda Home Affairs na Manipur Violence Enquiry Commission ki report pikhalakpagi matam sangdokhiba Inter-District Bus Services haudokhiba amasung Manipur gi irang asi narco-terrorism na ni haina MP Asabuddin Owaisi na Parliament fongdokhiba wafam tongan-tongan ba headline tawduna maru eba pau ina fongnari. Sanalebak paucheda Lok Sabha session da opposition gi MP Asabuddin Owaisi na drug khulai lalonba singna Manipur mai chakpagi maram ni haina fongdokhiba wafam ani suba headline tawri. Nahal gi thawdang paucheda Manipur da thokliba irang asi drug trafficking na maram oiraga thokan ba irang ni haina MP asina fongdokhiba wafam ani suba headline tawri. Pau asi pokna from Manipur News, Imphal Press amadi People's Chronicle da ahanba lamay da fongli. Interstate Bus Services ki passenger amata lakidri haina pokna from pauchegi ahanba lamay da fongli. Security na akan ba moong da ngak senduna bus services lang thakre senapati ki mayangkan amasung Chorachandpur ki kangbay fao ba bus sendkre haina Manipur News da maru ay ba pao ina fongli. Gari sat pada apan ba pibida na ba Transport Minister Kasim Basum na apil tawagi pao People's Chronicle da ahan ba headline tawri. Amarom da passenger gari sa tan na ba lengaki order handoktri ba fao ba akan ba kongzang sangsin gani haina Cookie Joe Group sing na fongdokhiba wafam senapati da fongba Hills Hornbill Express ta headline ori. Manipur lan gi matang da Siziliba Commission of Enquiry report pikhalakpa gi matam mathang sahi ki me kun fawba sangduhan kre haiba pau huelan pau chegi ahan ba headline tawri. Manipur da thokpa irangi case Supreme Court ta panduna leiri Englishing ani ga kunga humdoi da hearing kunga manga Englishing ani ga kunga mari da hearing manga tamak pangthoki haiba pau Shanghai Express Manipuri edition da fongli. Manipur da thokliba irang sigi chapchaba report pirak na ba Prime Minister Office na Manipur lengak ta khanga lakra haiba pau Ichel Express ki ahan ba lamay da fongli. Laikhidraba athawa tarahumdogi kumon thauram andro khunau da pangthoki bagi pau pauche ayamba da maru eba pau ina fongnari. Nagaland da pangthokliba Hills Hornbill Express da Kendra gi Culture Tour amasung Tourism Minister Gajendra Singh Shekhawat Saruk Yakre haiba pau Tamelong Times ki ani suba headline tawri. Gafyu Melda amasung Manipur Melda Manipur Chief Secretary na Raisa asigi Ching amasung Chingi mafam sing da healthcare infrastructure review taw khibagi pau headline tawri. Nolini Thagatsari Bhavan Arubeda maruiba pau amukhana Security Force na Thawbal Jila gi phungai jing amukhongda thihumbagi thabak sathabada yamlaba khujukhulai kaya phagalle. BJP Luchingba Devendra Fadnavis ahumlak suba oina Maharashtra gi Mukhyamantri oina ngasi wasak loragani. Amishung Bharatna Pakistan bu Panjal 5-3da maithiba piduna nupagi Junior Hockey Asia Cup title lore. Paulo Jare